ꯃꯌꯥꯝ ꯑꯁꯤꯁꯤꯅꯤ ꯀꯣꯟꯊꯥꯂꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯜ ꯀꯥꯏꯕꯗꯣ ꯑꯁꯦ ꯀꯥꯏꯕ ꯂꯣꯏꯔꯒ ꯃꯦꯟꯁꯤꯟꯗꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏ ꯇꯥꯃꯣ ꯊꯥꯕꯤꯔꯛꯄꯅꯦꯕꯀꯣ ꯌꯦꯡꯉꯨ ꯍꯥꯏꯅ ꯏꯁꯤꯡꯁꯦ ꯐꯖꯅ ꯀꯥꯏ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯡꯉꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯦ ꯑꯁꯤꯅ ꯈꯔ ꯀꯪꯊꯔꯛꯄꯒꯤꯅꯤ ꯏꯁꯤꯡꯁꯦ ꯄꯣꯠꯆꯩꯁꯤꯡꯁꯤꯁꯨ ꯊꯥꯡꯗꯣꯔꯛꯄꯒꯤ ꯑꯗꯨꯒ ꯏꯁꯤꯡ ꯆꯪꯈꯤꯕꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤꯁꯨ ꯂꯣꯏꯔꯤꯕ ꯑꯃꯨꯛ ꯊꯣꯏꯕꯀꯣ ꯂꯧꯈꯠꯐꯝ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯐꯖꯅ ꯆꯪꯉꯤ ꯃꯃꯥꯡꯗꯗꯤ ꯑꯁꯨꯃꯥꯏꯅ ꯆꯪꯈꯤꯗꯦ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯆꯥꯎꯕꯅꯤꯅ ꯑꯉꯥꯡꯒ ꯒꯥꯔꯤ ꯃꯅꯨꯡꯗꯗꯤ ꯂꯩꯕꯗꯣ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡ ꯅꯥꯔꯛꯑꯅꯤ ꯍꯥꯏꯅ ꯃꯄꯥꯅ ꯏꯆꯟꯅꯨꯄꯤ ꯑꯅꯤꯒ ꯑꯩꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯅꯦꯅꯦ ꯑꯗꯨꯒ ꯇꯧꯔꯒ ꯅꯦꯅꯦ ꯍꯣꯏꯁꯨ ꯌꯨꯝ ꯏꯁꯤꯡ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣই ꯅꯦꯅꯦ ꯔꯣꯃꯥ ꯍꯣꯏꯗ ꯂꯩꯔꯦ ꯂꯩ ꯏꯪꯈꯣꯜꯗ ꯑꯗꯣ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄꯒꯤ ꯕꯤꯁꯀꯤꯠ ꯈꯔ ꯂꯩꯔꯨꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯉꯥ ꯏꯟ ꯇꯧꯔ ꯆꯤꯡꯅꯔꯤ ꯍꯣꯔꯦꯟ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛ ꯆꯥ ꯊꯛꯎꯈꯤꯒꯦ ꯃꯌꯥꯝ ꯑꯉꯥꯡ ꯉꯥꯛꯇꯪ ꯄꯨꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯉꯥ ꯐꯥꯕꯁꯨ ꯌꯦꯡꯉꯤ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯁꯥꯏ ꯅꯨꯡꯁꯥ ꯁꯥꯗꯣꯛꯇꯧ ꯃꯥꯜꯂꯤ ꯈꯤꯇ ꯍꯥꯡꯈ꯭ꯔꯗꯤ ꯐꯅꯤ ꯏꯁꯤꯡꯁꯨ ꯑꯃꯨꯛ ꯈꯔ ꯀꯪꯊꯔꯒ ꯑꯃꯨꯛ ꯆꯪꯉꯦ ꯇꯨꯔꯦꯜ ꯄꯥꯊꯕꯗꯨꯁꯨ ꯁꯦꯝ ꯈꯣꯠꯅ ꯇꯧꯋꯦꯕꯀꯣ ꯅꯪꯅ ꯐꯣꯟ ꯇꯥꯕꯗ ꯉꯥ ꯆꯦꯟꯒꯅꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯉꯥ ꯂꯠꯂꯔꯣ ꯉꯥ ꯌꯧꯔꯦ ꯉꯥ ꯌꯧꯔꯦ ꯈꯔ ꯈꯔꯗꯤ ꯁꯨꯝ ꯌꯧꯔꯛꯏ ꯌꯥꯝꯗ꯭ꯔꯁꯨ ꯃꯆꯟꯗ ꯆꯤꯡꯒꯦꯔꯣ ꯃꯆꯟ ꯆꯤꯡꯒꯦꯔꯣ ꯑꯝꯇ ꯄꯩꯁꯥ ꯇꯧꯕꯤ ꯆꯤꯡꯉꯤ ꯔꯣꯖꯔꯒ ꯔꯣꯖꯔ ꯅꯪꯁꯨ ꯌꯥꯎ ꯇꯞ ꯆꯤꯡꯉꯨ ꯌꯥꯎꯗꯦ ꯊꯝꯃꯣ ꯖꯣꯔ ꯂꯥꯎꯅ ꯊꯝꯖꯔꯣ ꯄꯥꯏꯔꯦꯅꯦ ꯐꯩꯅ ꯇꯥꯏ ꯄꯣꯠ ꯆꯨꯞꯄꯒ ꯅꯨꯡꯉꯥꯏꯅ ꯂꯩ ꯁꯣꯏꯕꯁꯦ ꯀꯣꯏꯔꯦ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯦ ꯆꯥꯐꯝꯁꯦ ꯈꯔ ꯃꯝꯃꯦ Nisha is high with them piano, of course. The German side and everything. ꯍꯥꯎꯕ꯭ꯔꯥ ꯈꯨꯠꯇ ꯆꯨꯞ ꯂꯩꯌꯣ ꯈꯨꯠꯁꯦ ꯑꯥ ꯇꯥꯟ ꯊꯤꯡꯖꯤꯜꯂꯅꯤ ꯑꯗꯨꯗꯤ ꯑꯣꯛ ꯍꯥꯏꯅ ꯇꯧꯔꯛꯑꯅꯤ ꯇꯧꯁꯦ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯏꯆꯟꯅꯨꯄꯤ ꯑꯍꯟ ꯅꯦꯔꯃꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯗꯣ ꯌꯨꯝꯗ ꯆꯠꯇꯒꯤ ꯑꯗꯨ ꯆꯠꯂꯤꯉꯩꯁꯤꯗ ꯆꯥꯛ ꯍꯥꯞꯄꯤꯕꯅꯦꯕꯀꯣ ꯏꯁꯤꯡꯁꯨ ꯈꯣꯡꯃꯨꯛ ꯌꯧꯋꯦꯌꯦ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯆꯠꯇꯕꯁꯨ ꯑꯃꯨꯛ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯅ ꯁꯨꯝ ꯇꯟꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯦꯅꯦ ꯍꯣꯏꯗ ꯂꯩꯔꯛꯏꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯉꯁꯤꯒ ꯑꯗꯨꯒ ꯅꯦ ꯕꯦꯖꯥꯁꯨ ꯏꯁꯤꯡ ꯈꯔ ꯀꯪꯊꯔꯛꯑꯦꯅ ꯄꯥꯎ ꯄꯤꯔꯛꯄꯗꯀꯣ ꯃꯥꯁꯨ ꯉꯁꯤ ꯑꯌꯨꯛꯇ ꯈꯣꯡꯅ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯒꯥꯔꯤ ꯊꯧꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁ꯭ꯂꯤꯞ ꯆꯥꯗꯩ ꯇꯧꯋꯦ ꯂꯩꯕꯥꯛ ꯏꯁꯤꯡ ꯊꯨꯝꯃꯝꯕꯒꯤ ꯏꯁꯤꯡꯁꯨ ꯊꯨꯝꯃꯦ ꯑꯗꯣ ꯆꯠꯄ ꯈꯣꯠꯄꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦꯕꯀꯣ ꯏꯆꯟꯅꯨꯄꯤ ꯑꯍꯟꯁꯨ ꯌꯥꯝ ꯆꯠꯇꯕ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯆꯠꯆꯈꯤꯕꯅꯦ ꯌꯥꯝꯅ ꯋꯥꯅꯗꯤ ꯆꯠꯇꯣꯔꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯠꯇꯕꯁꯨ ꯌꯥꯗꯦ ꯃꯃꯥ ꯁ꯭ꯋꯥꯏꯗ ꯃꯊꯟꯇ ꯍꯣꯠꯅꯕꯗꯣ ꯋꯥꯔꯕꯀꯣ ꯌꯨꯝ ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯁꯤꯒ ꯑꯗꯨꯒ ꯁꯅꯥꯊꯣꯏꯕꯤ ꯑꯩꯈꯣꯏꯅꯤꯁꯦ ꯂꯩꯍꯧꯋꯦꯕꯀꯣ
ꯆꯠꯂꯦꯕꯀꯣ ꯑꯗꯨꯒ ꯆꯠꯂꯤꯉꯩꯗ ꯆꯥꯛꯁꯨ ꯁꯨꯝ ꯄꯤꯈ꯭ꯔꯦ ꯅꯍꯥꯟꯉꯩꯁꯨ ꯅꯤꯅꯦ ꯍꯣꯏꯗꯒꯤ ꯆꯥꯛ ꯁꯨꯝ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯅꯦ ꯅꯨꯄꯥꯅ ꯂꯧꯔꯒ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯍꯥꯞꯈ꯭ꯔꯦ ꯉꯁꯤꯗꯤ ꯉꯧꯊꯣꯡ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯞꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯏꯁꯤꯡꯁꯤꯗꯤ ꯇꯨꯔꯦꯜ ꯀꯥꯏꯔꯛꯄ ꯑꯣꯏꯕꯅꯤꯅꯀꯣ ꯃꯃꯥꯡꯒꯤꯗꯨꯗꯤ ꯈꯤꯇꯪꯇ ꯍꯣꯔꯒ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯄꯥꯊꯔ ꯆꯦꯟꯕꯗꯣ ꯆꯪꯕꯗꯣ ꯑꯣꯏꯕꯅꯤ나 ꯏꯁꯤꯡ ꯌꯨꯝꯗ ꯏꯁꯤꯡ ꯆꯪꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯀꯩꯀꯥꯗꯤ ꯌꯧꯗꯦ ꯍꯟꯗꯛꯇꯤ ꯐꯃꯨꯡꯒꯗꯣ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯀꯩ ꯂꯦꯡꯉꯒ ꯏꯁꯤꯡꯒꯗꯣ ꯌꯥꯝꯅ ꯆꯪꯉꯦ ꯍꯥꯏꯕꯀꯣ ꯎꯄꯨ ꯇꯪꯈꯥꯏ ꯆꯪꯉꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯐꯤꯔꯣꯜꯁꯨ ꯄꯨꯝꯅꯃꯛꯇꯣ ꯂꯧꯊꯣꯛꯄꯗꯣ ꯌꯥꯍꯧꯗ꯭ꯔꯕꯅꯤꯅ ꯐꯤꯔꯣꯜꯁꯨ ꯆꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯕꯁꯤꯡꯗꯣ ꯑꯗꯨꯒ ꯃꯣꯝꯄꯥꯛꯁꯤꯡꯁꯨ ꯆꯣꯠꯄꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯃꯨꯛ ꯇꯨꯝꯕ ꯍꯤꯡꯐꯝ ꯆꯥꯐꯝ ꯂꯩꯇꯕꯅꯤꯅꯀꯣ ꯑꯉꯥꯡꯁꯤꯃꯒ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯨꯝ ꯂꯩꯍꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯑꯣꯡ ꯌꯦꯡꯉꯒ ꯐꯔꯛꯑꯒ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯏ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯌꯥꯡꯅꯗꯤ ꯀꯪꯊꯔꯛꯀꯅꯤ ꯁꯦꯝ ꯈꯣꯠꯂꯁꯨ ꯇꯧꯔꯤꯕꯅꯤꯅ ꯉꯔꯥꯡꯁꯨ ꯀꯪꯊꯔꯛꯑꯝꯃꯦ ꯍꯥꯏꯌꯦ ꯌꯨꯝꯒꯗꯣ ꯏꯁꯤꯡꯁꯦ ꯇꯣꯛꯇꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯆꯪꯉꯛꯄꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯑꯋꯥ ꯑꯅꯥ ꯌꯥꯝ ꯇꯥꯟꯅꯔꯦ ꯅꯣꯡꯁꯤꯅ ꯐꯤꯔꯣꯜꯁꯨ ꯒꯥꯔꯤꯗ ꯑꯌꯣꯝꯕꯒꯤꯗꯨꯁꯨ ꯐꯤꯔꯣꯜꯗꯨꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯐꯨꯔꯤꯠ ꯑꯅꯤ ꯈꯛꯇꯪꯅꯦ ꯂꯤꯠꯆꯔꯛꯏꯕꯁꯤꯒ ꯑꯗꯨꯒ ꯐꯅꯦꯛ ꯑꯃ ꯈꯛꯇꯪꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯞꯄꯩ ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯁꯨ ꯈꯣꯠꯇꯅ ꯀꯪꯒꯗꯕꯁꯨ ꯅꯠꯇꯕꯅꯤꯅ ꯐꯨꯔꯤꯠꯁꯨ ꯁꯨꯒꯗꯕꯁꯨ ꯁꯨꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯟꯗꯛꯀꯤ ꯅꯣꯡꯁꯦꯀꯣ ꯅꯣꯡꯁꯨ ꯑꯣꯂꯥꯡꯉꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯈꯔ ꯁꯥꯒꯠꯂꯦ ꯅꯨꯡꯁꯥ ꯁꯥꯔꯛꯄꯒꯤ ꯑꯣꯝꯆꯥꯛꯅꯕꯣꯏ ꯇꯧꯋꯦꯕꯀꯣ ꯅꯣꯡꯁꯦ ꯂꯩꯕꯨꯗꯤ ꯂꯩꯔꯤ ꯍꯥꯏꯕ ꯉꯝꯗꯦꯀꯣ ꯑꯉꯥꯡꯁꯤꯁꯨ ꯂꯥꯛ ꯃꯇꯝꯗ ꯅꯣꯡ ꯈꯤꯇꯪ ꯈꯤꯇꯪ ꯆꯣꯠꯂꯛꯄꯗꯀꯣ ꯃꯁꯥꯁꯦ ꯈꯔ ꯁꯥꯒꯠꯂꯝꯃꯦ ꯅꯨꯡꯗꯥꯡꯗ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯈꯤꯇꯪ ꯊꯥꯖꯟꯕꯗꯒꯤ ꯐꯈ꯭ꯔꯤꯅꯦꯕꯀꯣ ꯉꯁꯤꯗꯤ ꯂꯨꯖꯊꯣꯛꯄꯤꯔꯅꯤ ꯅꯣꯡ ꯆꯄꯤ ꯆꯄꯥꯁꯤꯒ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯖꯗꯅ ꯂꯝꯕꯤꯅꯒ ꯐꯠꯇꯕꯅꯤꯅ ꯂꯨꯖꯗ꯭ꯔꯦ ꯃꯥꯁꯦ ꯃꯁꯥ ꯃꯎ ꯑꯗꯨꯝ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯧꯔꯒ ꯂꯣꯏ ꯅꯥꯟꯊꯣꯛꯄꯤꯑꯕꯀꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯉꯥꯡ ꯂꯨꯖꯊꯣꯛꯄꯤꯔꯅꯤ ꯏꯁꯤꯡꯁꯨ ꯁꯥꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯛꯄꯤꯁꯦ ꯄꯣꯕꯤꯔꯤ ꯊꯝ ꯌꯥꯗꯕꯩ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯄꯣꯠꯁꯜꯂꯤ ꯌꯦꯡꯒꯦ ꯋꯥꯎ ꯇꯣꯡꯉꯣ ꯁꯤ ꯆꯧꯔꯦꯡꯒꯤꯁꯦ ꯁꯤ ꯃꯁꯛ ꯃꯥꯟꯅꯕ ꯑꯃꯅ ꯃꯥꯟꯅꯕ ꯑꯃ ꯁꯅꯥꯊꯣꯏꯕꯤ ꯑꯆꯧꯕ ꯁꯅꯥꯊꯣꯏꯕꯤ ꯃꯆꯥ ꯄꯝꯃꯤ ꯃꯁꯛꯁꯤ ꯇꯧꯏꯁꯦꯀꯣ ꯌꯥ ꯀꯥꯗꯅ ꯍꯩꯕꯅ ꯂꯣꯏꯔꯦ ꯄꯝꯃꯤꯉꯩ ꯀꯞꯇꯦ ꯀꯥꯏ ꯌꯦꯡꯒꯅꯦ ꯑꯣꯏ ꯃꯌꯥꯝꯅꯅꯦ ꯅꯪꯅꯦ ꯃꯁꯛ ꯅꯨꯡꯁꯤ ꯑꯃꯗꯁꯨ ꯃꯁꯛ ꯅꯨꯡꯁꯤ ꯄꯝꯅꯤꯡꯉꯤ ꯍꯥꯏ ꯄꯝꯃꯨ ꯂꯥꯎ ꯃꯌꯥꯝ ꯑꯩ ꯄꯝꯃꯨ ꯂꯥꯎ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯉꯥꯎꯗꯧꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯕꯟꯗꯗ ꯂꯩꯔꯦ ꯁꯥꯊꯕꯤ ꯑꯩꯈꯣꯏꯅꯤ ꯆꯠꯅꯤꯡꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯛꯈꯤꯅꯨ ꯍꯥꯏꯌꯦ ꯃꯄꯥꯅ ꯃꯣꯝꯄꯥꯛ ꯀꯩꯀꯥ ꯂꯣꯏ ꯆꯣꯠꯈꯤꯕꯅꯤꯅ ꯆꯠꯂꯒ ꯑꯃꯨꯛ ꯍꯤꯞꯄꯗꯣ ꯌꯥꯔꯣꯏꯗꯣ ꯑꯗꯨꯅ ꯑꯉꯥꯡ ꯅꯥꯗꯅꯕ ꯂꯥꯛꯈꯤꯅꯨ ꯍꯥꯏꯌꯦ ꯄꯄꯥꯅ ꯂꯩꯈꯣ ꯍꯥꯏꯌꯦ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯑꯩꯃ ꯀꯗꯥꯏꯅꯣꯅꯦ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯨ ꯉꯁꯤꯗꯤ ꯉꯁꯪ ꯉꯥꯡꯉꯦꯅꯦ ꯇꯧꯔꯤꯁꯦ ꯂꯧꯊꯣꯛꯏꯁꯨ ꯃꯈꯣꯡꯁꯦ ꯗꯣꯛꯗꯥꯛ ꯀꯥꯎꯗꯣꯏꯅꯤꯁꯦ ꯅꯨꯡꯗꯥꯡ ꯇꯨꯝꯕꯒꯁꯤ ꯃꯈꯣꯡꯁꯦ ꯆꯦꯡ ꯁꯥꯡ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯖꯔꯕꯅꯤ ꯈꯣꯡꯁꯤ ꯁꯤꯕꯗꯩ ꯆꯦꯡ ꯁꯥꯡ ꯍꯧ ꯂꯩꯔꯤꯉꯩ ꯌꯥꯏ ꯍꯧꯗ꯭ꯔꯒꯗꯤ ꯄꯝꯃꯨ ꯀꯥꯞꯁꯟꯅꯔꯅꯤ ꯅꯨꯡꯉꯥꯏ ꯄꯥꯝꯃꯤꯕ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯂꯐꯣꯏ ꯆꯥꯔꯤꯁꯦ ꯃꯔꯩꯁꯦ ꯇꯤꯡꯊꯣꯛꯄꯗ ꯏꯁꯤ ꯅꯣꯏ ꯌꯦꯡꯉꯨꯅꯦ ꯑꯩ ꯅꯣꯛꯁꯟꯅꯤ ꯐꯣꯟꯗ ꯌꯦꯡꯉꯒ ꯄꯣꯠ ꯄꯥꯝꯕꯁꯤꯗꯤ ꯐꯣꯇꯣ ꯀꯥꯞꯀꯦꯁꯨ ꯈꯪꯉꯤ ꯚꯤꯗꯤꯑꯣ ꯂꯧꯒꯦꯁꯨ ꯈꯪꯉꯤ ꯑꯁ ꯐꯗꯤ ꯄꯤꯌꯣ ꯍꯨꯜꯂꯅꯤ
지우세. 이게 나만 봐. 이네. 이게 나보니까 저 아따우. À, sao sao? ngoài Lý giải xin bị thua, xin không? tập tập làm sao vẫn cái mình này đi lấy này mai chỉ có thao thì mình cái này mà đây lấy sao được. Cut! Cô. Yes, control is high. Hi Mia. Hi, let's let me know Tập you thăm want to machana đi. Tôi mua nhà tập bagi. Hi Mia. Chị sẽ ăn thử luôn rồi. Hi Mia. Hi Mia. Quay thì làm yên nông ta. 딸이 이거 구독이 좀 길어. Quay thì làm yên 방문 내 똥 đây nè. 자, 똥 đây ngày Hey! đây. Nè cứ cái gì đi bà. Nè bà. Cả. 시해. Minit qua là mau hapong cái minit. 가마에 까리. Cả. Nè từ xa này bà. Machana cho nó ngang nghi. Cả. Ở sân đây mi mà ra bằng ngừng nhí. Hello. Papa. Cả. Chào cô. Ra đấy. Xin chào cô. Padri. Asina mapana video ko tarok pagi ay na record ako bani nushita na nushita upaga hihigatana urira kangre phone siga yengaga ngakse thangatana ko phone hek sumai tawradi ngakse thangatana munnaga yenga leiduni yam khangbai type ta tawse ho mai laktabudusu la e doka ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯐ꯭ꯔꯤꯖꯀꯨꯝꯕ ꯑꯗꯩꯗꯤ ꯁꯣꯂꯔꯒꯨꯝꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒꯨꯝꯕꯗꯨꯁꯨ ꯏꯁꯤꯡ ꯀꯟꯅ ꯍꯥꯏꯐꯦꯠ ꯊꯨꯝꯒꯠꯂꯛꯄ ꯃꯇꯝꯗ ꯈꯣꯡꯃꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯟꯅ ꯊꯥꯡꯗꯣꯛꯍꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯇꯣꯝꯕꯤꯒꯤ ꯃꯥꯏ ꯅꯨꯄꯥ ꯑꯩꯈꯣꯏ ꯃꯥꯃꯅꯀꯣ ꯂꯥꯛꯄꯤꯗꯅ ꯃꯣꯏ ꯑꯅꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯍꯧꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯗꯣꯟꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯊꯥꯡꯒꯠꯍꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯀꯥꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯝꯕꯗꯨꯁꯨ ꯑꯗꯨꯁꯤꯡꯗꯨꯁꯨ ꯆꯣꯠꯂꯝꯗꯦꯌꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏꯕꯤ ꯍꯣꯏꯒꯤ ꯀꯥꯒꯤ ꯃꯣꯏ ꯐꯃꯨꯡꯗꯨꯅ ꯑꯃꯨꯛ ꯈꯤꯇꯪ ꯅꯦꯝꯕ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯁꯨꯝ ꯈꯔ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯈꯣꯡꯎꯞ ꯑꯃꯒꯗꯤ ꯀꯔꯤꯝ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ ꯄꯣꯠ ꯆꯩꯁꯤꯡ ꯑꯌꯥꯝꯕꯗ ꯌꯥꯝ ꯃꯥꯡꯉꯦꯗ ꯑꯗꯨ ꯐꯤꯔꯣꯟꯁꯨ ꯈꯔ ꯁꯨꯇꯣꯛ ꯈꯣꯠꯇꯣꯛꯇꯅ ꯏꯆꯟꯅꯨꯄꯤꯅꯁꯨ ꯇꯧꯕꯤꯈ꯭ꯔꯦ ꯃꯥꯅ ꯆꯠꯂꯒ ꯃꯃꯥ ꯃꯊꯟꯇ ꯉꯝꯗꯕꯅꯤꯅ ꯋꯥꯕꯅꯤꯅ ꯁꯨꯃꯥꯏꯅ ꯆꯥꯏꯔꯨꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯅꯦꯕ ꯌꯥꯝ ꯋꯥꯔꯤꯁꯦ ꯑꯇꯩꯗꯤ ꯑꯁꯨꯝ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯇꯧꯅꯕ ꯍꯥꯏꯅ ꯈꯔ ꯑꯃꯁꯦ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯗꯨꯅꯤ ꯃꯣꯝꯄꯥꯛꯁꯨ ꯈꯔ ꯆꯣꯠꯄꯅꯤꯅ ꯐꯧꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯅꯨꯡꯁꯥꯁꯤꯅ ꯈꯔ ꯁꯥꯔꯛꯑꯒꯗꯤ ꯌꯥꯒꯗꯕꯀꯣ ꯅꯨꯡꯁꯥꯁꯤꯁꯨ ꯐꯖꯅ ꯁꯥꯕꯗꯣ ꯑꯣꯏꯗꯦ ꯑꯗꯨꯅ ꯀꯩ ꯇꯧꯋꯦꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯌꯦꯡꯅꯤꯡꯕꯀꯣ ꯀꯃꯥꯏ ꯇꯧꯕꯗꯣꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯎꯠꯄꯤꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅꯀꯣ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯇꯩ ꯃꯥꯡꯗꯕꯀꯣ ꯑꯩꯈꯣꯏ ꯎꯄꯨꯗ ꯀꯨꯟꯗꯣ ꯑꯩꯅ ꯌꯣꯝꯕꯒ ꯂꯨꯍꯣꯡꯕꯒꯤ ꯊꯝꯖꯕ ꯀꯨꯟꯗꯣꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩ ꯄꯠꯊꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦꯕꯀꯣ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯈꯥꯎꯗꯨꯕꯨꯗꯤ ꯌꯥꯎꯔꯝꯕ ꯑꯩꯅ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒ ꯁꯥꯔꯀꯥꯟꯗ ꯐ꯭ꯔꯦꯝꯒ ꯆꯜꯂꯒ ꯐꯖꯅ ꯊꯝꯖꯒꯦꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯑꯗꯨꯃꯛꯇꯤ ꯌꯥꯝ ꯄꯥꯝꯃꯨꯏꯀꯣ ꯑꯇꯩꯗꯤ ꯑꯔꯥꯏꯕꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯦ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯗꯥꯔꯤꯒꯁꯦ ꯌꯥꯝ ꯋꯥꯡꯗꯕꯅꯦ ꯏꯁꯤꯡꯁꯦ ꯆꯪꯕꯅꯦ ꯈꯔ ꯋꯥꯡꯉꯝꯃꯒꯗꯤ ꯆꯪꯖꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡꯒꯤ ꯈꯨꯀꯥꯏꯁꯤꯒ ꯃꯑꯣꯡ ꯆꯥꯗꯕꯒ ꯑꯗꯨꯅ ꯆꯪꯕꯅꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛꯀꯤ ꯀꯥ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯀꯥꯀꯣ ꯕꯣꯕꯣꯛꯁꯨ ꯏꯁꯤꯡꯁꯦ ꯆꯥꯎꯔꯛꯇꯣꯔꯦ ꯍꯥꯏꯅ ꯏꯔꯥꯡꯁꯦ ꯈꯪꯕꯗꯒꯤ ꯑꯩꯈꯣই ꯅꯦꯅꯦ ꯑꯃꯅꯀꯣ ꯕꯣꯕꯣꯛꯁꯦ ꯂꯧ ꯂꯥꯛꯑꯒꯦ ꯃꯣꯏꯗ ꯊꯝꯒꯦ ꯃꯣꯏꯗꯤ ꯏꯁꯤꯡ ꯆꯥꯎꯗꯦꯕꯀꯣ ꯑꯗꯨꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅꯁꯨ ꯆꯥꯛꯀ ꯄꯤꯖꯔꯒ ꯕꯣꯕꯣꯛꯇꯣ ꯆꯦꯟꯕ ꯈꯣꯠꯄ ꯅꯪꯉꯣꯏꯗꯕꯅꯤꯅ ꯑꯥꯗ ꯂꯩꯔꯨꯔꯣ ꯍꯥꯏꯅ ꯊꯥꯕꯤꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯥꯗꯤ ꯈꯔ ꯁꯥꯗꯣꯔꯛꯑꯦ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜꯒꯤ ꯆꯥꯛ ꯈꯔ ꯂꯥꯝꯃꯛꯑꯦ ꯇꯟ ꯍꯧꯔꯛꯄꯅꯤ ꯆꯥꯒ ꯇꯧꯔꯒ ꯊꯛꯑꯅꯤ ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯦ ꯈꯤꯇꯪ ꯍꯥꯞꯄꯅꯤ
ꯁꯤꯗ ꯂꯩꯔꯦ ꯅꯨꯡꯊꯤꯜꯒꯤ ꯇꯟ ꯆꯉꯥꯡꯒ ꯆꯉꯥꯡꯒ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯄꯨꯗ꯭ꯔꯦꯅꯦ ꯅꯪ ꯆꯥꯏꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯈꯣꯏ ꯑꯌꯨꯛ ꯉꯟ ꯆꯥꯛ ꯆꯥꯕꯩ ꯑꯩ ꯒ꯭ꯂꯥꯁ ꯁꯥꯡꯇꯛ ꯇꯧꯕꯗꯣ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯑꯃꯗꯤ ꯎꯗ꯭ꯔꯦ ꯅꯊꯟ ꯁꯥꯏꯒꯦ ꯍꯥꯏꯔꯣ ꯀꯛ ꯆꯤꯛꯀꯦ ꯍꯥꯏꯔꯣ ꯈꯨꯠ ꯇꯦꯛꯇꯅꯅꯦ ꯂꯩꯗꯣ ꯑꯌꯨꯛ ꯆꯥꯛ ꯉꯟ ꯆꯥꯕꯅ ꯅꯨꯡꯊꯤꯜ ꯌꯧꯔꯛꯄꯁꯦ ꯌꯥꯗꯦ ꯄꯨꯛꯁꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯣꯖꯥ ꯎꯗ꯭ꯔꯦ ꯌꯦꯛꯍꯟꯕ ꯆꯥꯕ ꯊꯨꯝꯃꯝꯕ꯭ꯔꯥ ꯍꯣꯔꯦꯟ ꯆꯥꯔꯨꯔꯒ ꯃꯤꯡ ꯍꯥꯏꯔꯛꯀꯦ ꯆꯞ ꯆꯥꯔꯝꯁꯤꯅꯤ ꯍꯥꯎꯔꯦ Kaya ba? Kaya nyo? Amal mo ko chocolate. ꯁꯦ ꯆꯦꯆꯦ ꯃꯁꯛ ꯐꯖꯕ ꯑꯃ ꯀꯣꯏꯔꯛꯇꯅ ꯄꯥꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ